Hello? 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 Nang kay lege? Hey, office ta laye. Nang horen halakpadane. Yen lollipop to khar leiroba. Yam di leir kanu. Ai hakjang nungaiteba. Adun chage tawune. Ado kayam yamna no? Khangde. Khar dum leiro. Khara dum yenga leirage. Ko. Kaunu ko. Oi, kaure kadorage. Oi, se leirage. Hoi. Thame. Chado lon ba lore thamamamne cho lauthoro akhoi ni chak class mamamta thaktok seba kai noi se sang bai lolambra lolamamne cho hoi che adu dei lauthorage che se oh thamo Now, I ngasi ni longon na kainom haike. Ke haigi se haro. Ay di imaje, ay gamot yam sana rin dawri. Magi pot naman mga zo, ay nalogi may mong di hekta ngangi. Ay di magalay minabang amdoy mande. Nang di kay kalya. Se, imana fatra zo, ako yana ba dum lay minaze. Ayimbiya, nang nawari ado am nungai na sana do kana kanu. Nang sanay wari do ay kangom tawe. Noi ni di manung da wai am le mi jani ne. Noi de man taw du ai ni am haine dise. Hoi be ma matam si kitana bilina sum tawani. Akhoi dena te toy jing je mi loi tong nei khangaba. Ay zo phone to lay biyo ha ne ba, phone do lay di ay su nang daw na taw daw kuida. Noi je phone je am pa me wari ni ne. Noi phone da am pa me de noi pa de ai le yo ha bi gi. Nang di kai te ba. Aira, nupa amte yungge tau ba. Noyum di sida ka doi ba. Nungai ne nuai. Ani ji bula nangam jinge ji da ma jingu chak mana ba mulak sale. Moi ni dei di ne, ai ni am thi ne nga za ni. Moi ni di ne, ai na tambiri ba. Oh, fare romas tanga bu ne hum ne le hauri. Ai di ne yum de ne thaba ma le hauri bene. Masi ja kise yam phara bane. Thabak do badam yele. Oi, ai gi du bra. Nga sai di ti bane, thi phang dre. Nang phone da ka paw am da phau na tro hai je. Phone di bai da na. Kawi ne nang phone pai de ko. Ai phone yaw ri ye si de na paw phau no la. Hoi, nang ngon dei taw ra ge. As ai jung sai na taw jar ma di fa daw. Phone chale. Cha chi law do di. Lao cha chan na wai chana ra je. Nang exam yagi kyam parage as pa de da dai dai no da as ai zu pai ra pa de khang de da Oh, phare ne adu dia. adoi ke nom hange ne Kaino. nang phone lai ba As lay de da kadai dai no. Nang gi di lay ra ba. ai budi lai re online class kini khang bra atopa ke yeng bu amti ya de Online gi phone lay di yare ka dor. Tay ka yeng gi hai no. As khat su khat kre be am nang ji di. huzikan phone pai dai ji nang di kai meram gi no khang ba jan ti be ma nang na kai shum tau da zu ai di ke yam tau du jani ai ju set lage nang ju chang ho ro ko Hoi. Masi na piji di. Da. Kay hage. Karino. Ay ngasay lay ro habito lay pra ba. Ai di kaure. Ay ngasay na hari do da. Mangonda bahar de tum tawar ni.
ꯉꯁꯥꯏꯅ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯕ ꯍꯥꯏꯈ꯭ꯔꯤꯗꯣ ꯌꯥꯝꯅ ꯋꯥꯅꯉꯥꯏ ꯂꯩꯔꯤꯁꯤꯗ ꯅꯪꯅ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯁ ꯑꯩ ꯀꯥꯎꯕꯅꯦ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯌꯦ ꯅꯪꯗꯤ ꯑꯗꯨꯝ ꯀꯥꯎꯅꯤꯌꯦ ꯀꯥꯎꯅꯤ ꯃꯤ ꯃꯄꯥꯗꯣ ꯌꯧꯔ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯤ ꯑꯩ ꯂꯩꯒꯦꯗꯤ ꯈꯟꯕꯅꯦꯕ ꯅꯠꯇꯦ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯤꯗꯨꯕꯨ ꯀꯥꯎꯋꯦꯕꯨ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁ ꯑꯩ ꯍꯧꯖꯤꯛ ꯂꯩꯁꯨ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯩꯔꯒ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯂꯣꯏ ꯊꯣꯡ ꯂꯣꯜꯂꯝꯃꯅꯤ ꯂꯣꯟꯗꯦ ꯌꯥꯅꯤ ꯑꯩ ꯂꯩꯔꯨꯒꯦꯕ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯋꯥꯁꯦ ꯑꯝꯇ ꯑꯣꯏꯔꯣꯏꯌꯦ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯅ ꯉꯥꯏ ꯂꯩꯔꯤꯁꯦ ꯐꯥꯒꯤꯔꯥ ꯍꯥꯏꯕꯅꯤꯗ ꯁꯦ ꯌꯥꯔꯦꯁꯦ ꯅꯪ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯂꯩꯔꯨꯔꯒꯦꯁꯦ ꯍꯧꯖꯤꯛ ꯂꯩꯔ ꯀꯔꯝ ꯀꯥꯟ ꯆꯥꯗꯣꯔꯤꯒꯦ ꯗꯨꯀꯥꯟ ꯂꯣꯏ ꯊꯣꯡ ꯂꯣꯜꯂꯝꯃꯅꯤꯌꯦ ꯂꯣꯜꯂꯝꯈꯤꯔꯣꯏ ꯍꯥꯡꯉꯝꯈꯤꯅꯤ ꯑꯩ ꯂꯩꯔꯨꯒꯦ ꯌꯥꯔꯦ ꯑꯩ ꯂꯩꯔꯨꯒꯦ ꯆꯠꯂꯣ ꯆꯣ 이마! ꯑꯁ ꯆꯣꯞꯄꯤ ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯁ ꯏꯆꯦ ꯉꯁꯤꯗꯤ ꯆꯣꯞꯄꯦ ꯍꯥꯏꯕ ꯏꯇꯩꯗ ꯆꯣꯞꯀꯅꯤ ꯅꯃꯤꯠ ꯅꯅꯥꯅꯦꯅ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯔꯗꯅ ꯑꯩꯈꯣꯏꯗꯧꯅ ꯈꯔ ꯂꯦꯝꯒꯤꯗꯦ ꯍꯥꯏꯗꯦ ꯑꯗꯣ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯝꯃꯦ ꯑꯩꯅ ꯆꯤꯀꯟ ꯂꯣꯂꯤꯄꯣꯞ ꯂꯩꯕ ꯊꯥꯈꯤꯕꯅꯦ ꯍꯣꯏ. ꯄꯨꯔꯛꯑꯅꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯆꯣ ꯍꯣꯏ. ꯆꯥꯛ ꯊꯤꯗꯣꯔꯣ ꯆꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯊꯤꯗꯣꯛꯎꯔꯒꯦꯀꯣ ꯑꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯄꯛꯇꯕꯅꯦ ꯐꯣꯟ ꯑꯗꯨꯝ ꯅꯞꯄ ꯂꯩꯔꯝꯅꯦ ꯆꯠꯂꯣꯍꯦ ꯅꯪꯒꯨꯝꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯍꯦ ꯀꯩꯅꯣ ꯅꯕꯥꯅꯤꯒꯤꯁꯦ ꯑꯩ ꯎꯅ ꯂꯥꯛꯏꯔꯣ 이스 ꯌꯥꯝ ꯄꯛꯇꯤꯌꯦ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯀꯦ ꯂꯥꯛꯑꯣꯗꯅ ꯉꯁꯤꯗꯤ ꯈꯔ ꯆꯤꯜꯂꯦ ꯍꯩꯃꯥ ꯀꯩꯅꯣ ꯔꯥꯁꯤ ꯌꯥꯝ ꯀꯪꯗ꯭ꯔꯣ ꯁꯛꯇꯥꯁꯤꯒ ꯀꯩꯅꯣ ꯑꯗꯨꯅꯦ. ꯌꯥꯝ ꯋꯥꯖꯩꯌꯦ ꯑꯗꯨꯅꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯅꯕꯥꯅꯤ ꯑꯁꯤꯒꯤ ꯊꯥꯖꯒꯗꯣ ꯊꯦꯡꯅꯔꯝꯕ꯭ꯔꯣ ꯅꯕꯥꯅꯤꯕꯣ ꯀꯅꯥꯏ ꯊꯥꯖꯅꯣ ꯑꯁ ꯅꯪꯒꯤꯗꯉꯣꯟꯗ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯦꯍꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯈꯪꯅꯗꯕ ꯃꯥꯟꯕ꯭ꯔꯥ ꯇꯥꯛꯊꯣꯛ ꯐꯨꯍꯜꯂꯨꯔꯥ ꯑꯁ ꯑꯩ ꯑꯗꯨꯝꯕ ꯄꯥꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯃꯥꯏ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪ ꯃꯥꯏ ꯃꯤꯡꯁꯦ ꯌꯥꯝ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤꯅꯦ ꯃꯥꯏ ꯃꯤꯡꯁꯦ ꯊꯣꯟꯖꯩ ꯀꯧꯕꯅꯦ ꯈꯪꯉꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯁꯛꯁꯤꯒ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯁꯣꯟ ꯑꯣꯏꯗꯕ ꯇꯧꯅꯤ ꯃꯁꯦ ꯑꯕꯨꯡꯉꯣ ꯑꯣ ꯂꯥꯛꯑꯦ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯧ ꯐꯣꯟ ꯑꯗꯨꯝ ꯄꯥꯏ ꯂꯩ ꯑꯗꯨꯅ ꯀꯔꯤ ꯃꯤ ꯑꯣꯏꯗꯧꯔꯤꯒꯦ ꯃꯤ ꯂꯣꯏꯔꯦ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯁꯤ ꯉꯥꯡꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯂꯣꯏꯗꯣꯔꯦ ꯐꯣꯟꯒꯁꯦ ꯄꯤꯔꯛꯑꯣ ꯂꯣꯏꯗꯣꯔꯦ ꯄꯤꯔꯛꯑꯣꯁꯦ ꯍꯥꯏꯔꯒ ꯄꯤꯔꯛꯑꯣ ꯑꯩꯅ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗ ꯐꯣꯟ ꯑꯃ ꯂꯩꯕꯤꯒꯦ ꯈꯟꯕꯅꯤ ꯐꯣꯟꯒ ꯂꯩꯕ ꯌꯥꯔꯣꯏꯗꯧꯔꯤ ꯂꯝ ꯌꯥꯝ ꯍꯦꯟꯗꯧꯔꯤ ꯕꯠ ꯂꯥꯛꯑꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯐ ꯊꯨꯅ ꯆꯪꯒ꯭ꯔꯗꯤ ꯐꯒꯗꯕꯅꯤ ꯃꯥ ꯂꯩꯁꯟꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯏ ꯀꯔꯤ ꯁꯨꯝꯁꯤ ꯈꯨꯁꯤꯠꯅ ꯇꯧꯔꯤꯗꯨꯕꯣ ꯃꯇꯣꯟꯒꯗꯣ ꯄꯦꯔꯦ 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 ꯍꯦ ꯍꯥꯏꯒꯩ ꯌꯦꯡꯅꯤꯡꯗꯕꯅ ꯑꯋꯣꯏꯕ ꯅꯌꯨꯝꯗꯒ ꯀꯩꯝ ꯇꯝꯕꯤꯔꯛꯇ꯭ꯔꯕꯣ ꯅꯌꯨꯝ ꯄꯥꯅꯤ ꯈꯛꯇꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯉ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯗꯤꯅꯦ ꯑꯗꯨꯒꯨꯝꯕꯗꯨꯗꯤꯅꯦ ꯇꯧꯒꯦꯇ ꯇꯧꯔꯒ ꯂꯥꯛꯑꯕꯅꯦ ꯀꯔꯤ ꯈꯨꯁꯤꯠ ꯂꯥꯛꯁꯤꯠꯅꯣ ꯈꯪꯗꯦꯕ
ꯏꯆꯦꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯒꯨꯝꯕ ꯑꯝꯇ ꯇꯧꯍꯜꯂꯛꯇꯦ ꯏꯃꯥ ꯏꯄꯥꯅ ꯑꯗꯣ ꯆꯦ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔ ꯍꯩꯖꯔꯛꯁꯅꯤ ꯃꯔꯥꯏꯅ ꯀꯩꯗꯧꯔꯒꯦ ꯑꯣ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯉꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯇꯧꯔꯛꯇꯦ ꯁꯤꯅꯤꯅꯦ ꯅꯪ ꯈꯛꯇꯅꯦꯕ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏꯁꯦ ꯍꯥ ꯑꯩꯈꯣꯏꯁꯨꯅꯦ ꯃꯦꯇ꯭ꯔꯤꯛ ꯄꯥꯁꯅꯦ ꯇꯧꯔꯒ ꯂꯥꯛꯏꯁꯦ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣꯗꯤ ꯈꯪꯗꯕꯤꯗ ꯃꯆꯤꯟꯒꯁꯨ ꯈꯨꯝꯗꯅ ꯇꯧ ꯁꯥꯔꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯥꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝꯅ ꯋꯥꯏꯒ ꯑꯝꯇ ꯁꯤꯠꯂꯣꯏꯗ ꯁꯨꯃꯥꯡꯒꯁꯦ ꯆꯟ ꯇꯥꯏꯌꯦ ꯒꯥꯔꯤ ꯎꯕ꯭ꯔꯣ ꯎꯒꯨꯝꯗꯤ ꯇꯧꯒꯤꯕꯅꯦ ꯅꯪ ꯒꯥꯔꯤ ꯁꯣꯗꯣ ꯀꯥꯏ ꯊꯝꯃꯤꯅꯣ ꯑꯝꯇ ꯄꯤꯔꯨ ꯂꯥꯎꯁꯦ ꯑꯁ ꯒꯥꯔꯤ ꯁꯣꯒ ꯂꯥꯏꯔꯤ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ ꯑꯝꯇ ꯂꯥꯛꯑꯣ ꯑꯁ ꯁꯣꯒ ꯂꯥꯏꯔꯤ ꯐꯝꯃꯨ ꯁꯤꯗ ꯀꯩꯒꯤꯅꯣ ꯑꯁꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯐꯝꯃꯣ ꯍꯥꯏꯕ ꯀꯔꯤꯅꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯌꯨꯅꯦ ꯊꯦꯡꯉꯕꯅꯤꯅꯦ ꯆꯩꯔꯛꯇꯣꯏꯔꯥ ꯑꯃꯨꯛ ꯆꯩꯕ ꯆꯩꯗꯕ ꯆꯥ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤꯅꯦ ꯊꯦꯡꯉꯕꯅꯤ ꯍꯥꯏꯕ ꯐꯣꯟ ꯑꯝꯇ ꯂꯩꯕꯤꯌꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯔꯤꯒꯤ ꯑꯉꯥꯡꯅ ꯐꯣꯟ ꯑꯁ ꯀꯔꯤꯅꯣ ꯃꯤ ꯐꯣꯟ ꯂꯣꯏ ꯄꯥꯏꯅꯔꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯁꯨ ꯐꯣꯟꯗꯅꯦ ꯂꯣꯏ ꯇꯧꯅꯩꯁꯦ ꯈꯪꯉꯕ ꯇꯞꯅ ꯍꯥꯏꯌꯨ ꯅꯅꯝꯃ ꯇꯥꯅꯤꯅꯦ ꯏꯅꯝꯃꯁꯨ ꯇꯧ ꯂꯩꯅꯤꯕ ꯅꯅꯝꯃ ꯇꯥꯔꯗꯤ ꯋꯥ ꯊꯣꯛꯀꯅꯤ ꯍꯥꯏꯃꯤꯅꯦ ꯍꯟꯗꯛ ꯇꯣꯂꯣꯞ ꯐꯪꯕꯗ ꯂꯩꯔꯒꯦꯁꯦ ꯅꯣꯏ ꯅꯅꯝꯃ ꯈꯪꯍꯟꯗꯕꯤꯗ ꯅꯅꯝꯃꯗ ꯀꯗꯤ ꯑꯣꯏꯍꯟꯒꯅꯨꯀꯣ ꯅꯪ ꯏꯅꯝꯃꯗ ꯇꯧ ꯂꯩꯌꯦꯕ ꯐꯣꯟ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯉꯥꯡꯒꯤꯗꯣ ꯉꯍꯥꯟꯅ ꯍꯥꯏꯔꯗꯣꯏꯅꯤ ꯅꯪꯉꯣꯟꯗ ꯑꯉꯥꯡꯒꯤ ꯐꯣꯟ ꯑꯝꯇ ꯂꯩꯕꯤꯌꯨꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯇꯧꯔꯕꯅꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯁꯦ ꯉꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕꯅꯦ ꯑꯉꯥꯡꯒꯤꯁꯦ ꯉꯍꯥꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯕꯅꯦ ꯅꯪꯁꯤꯅꯕ ꯑꯗꯨꯝ ꯇꯧ ꯂꯩꯅꯤꯕ ꯗꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕ ꯀꯩꯅꯣ ꯀꯔꯤꯒꯤ ꯐꯣꯟꯅꯣ ꯑꯉꯥꯡꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒ ꯑꯝꯇ ꯂꯩꯇꯦꯀꯣ ꯂꯩꯕ ꯌꯥꯔꯣꯏ ꯍꯦꯛ ꯂꯩꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯣꯏꯕ ꯂꯩꯔꯣꯏꯕ ꯑꯗꯨꯅꯦ ꯏꯆꯟ ꯆꯠꯂꯒꯦꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯏ ꯂꯩꯖꯔꯛꯁꯅꯤ ꯑꯩꯅꯁꯨ ꯂꯩꯔꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯦ ꯄꯥꯊꯣ ꯍꯣꯏ ꯏꯅꯝꯃ 이놈아, 헬레 레이브라. ꯍꯩꯃꯥ ꯇꯝꯐꯥ ꯅꯪ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯐꯝꯃꯣ ꯑꯗꯨꯗ 이짠 헬렌 레르모가 땀파 아이 꼭 독비할게 레르모 아스 마시니 비지 브라 베라니. ꯅꯪ ꯂꯥꯛꯏꯔꯣ ꯅꯪ ꯉꯁꯥꯏ ꯂꯥꯛꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ 아스 타밤 좀 오버니. 아동해고. 아이 그놈 단게. ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣꯃꯤ 너 이놈아제 난 그만 루나게. ꯑꯩꯈꯣꯏ ꯏꯅꯝꯃ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯈꯨꯐꯝꯅꯤꯉꯣ ꯑꯗꯨꯕꯨꯔꯥ ꯅꯍꯥꯟ ꯈꯪꯉꯕ ꯑꯩꯈꯣꯏ ꯇꯥꯆꯧꯗꯅꯦ ꯑꯩꯅ ꯐꯣꯟ ꯂꯩꯕꯤꯌꯨ ꯅꯒꯤ ꯇꯛꯑꯦꯕꯀꯣ ꯇꯥꯆꯧꯅ ꯁꯨꯡꯌꯥ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯏꯅꯝꯃ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯑꯩꯈꯣই ꯇꯥꯆꯧꯗ ꯆꯩꯌꯦꯕꯀꯣ ꯑꯉꯥꯡꯗꯣ ꯐꯣꯟ ꯂꯩꯕꯤꯌꯨ ꯈꯣꯠꯂꯨꯅ ꯆꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧ ꯌꯥꯔꯝꯗꯕꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯉꯥꯡꯕꯗꯒꯤ ꯌꯥꯔꯛꯄꯩ ꯋꯥꯅꯤ ꯑꯗꯒꯤ ꯂꯩꯕꯤꯔꯒꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕꯩ ꯋꯥꯅꯤꯗ ꯅꯪꯅ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯑꯩꯅ ꯇꯥꯔꯛꯏ ꯄꯥꯎꯁꯤꯒ ꯐꯥꯛ ꯆꯠꯅꯔꯦꯗ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯏꯅꯦ ꯇꯣꯝꯕꯤꯗꯣ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯦꯕ ꯅꯣꯏ ꯉꯍꯥꯃꯨꯛ ꯃꯃꯥꯡꯗ ꯁꯅꯥꯃꯍꯤꯅ ꯇꯧꯒꯤꯗ꯭ꯔꯥ ꯑꯗꯨꯗꯣ ꯅꯣꯏ ꯏꯅꯝꯃꯅ ꯇꯨꯃꯤꯟꯅ ꯆꯠꯂꯒꯅꯦ ꯀꯣꯟꯁꯨꯝꯅ ꯀꯥꯏꯊꯣꯛꯏ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅꯕꯨ ꯃꯇꯝꯗꯨꯗ ꯅꯣꯏ ꯏꯅꯝꯃꯅ ꯅꯣꯏꯗ ꯇꯥꯁꯤꯟꯗ꯭ꯔꯥ ꯑꯗꯣ ꯑꯩ ꯅꯪ ꯅꯨꯡꯁꯤꯕꯩ ꯍꯥꯏꯔꯕꯅꯦ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯖꯧꯍꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯣꯏꯔꯝꯅꯤ ꯊꯥꯖꯗꯦꯍꯦ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯒꯗ꯭ꯔꯥ ꯑꯗꯣ ꯁꯤ ꯋꯥꯁꯦ ꯀꯅꯥꯝ ꯍꯥꯏꯗꯣꯛꯎꯅꯨꯀꯣ ꯅꯪꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯈꯤꯇꯪ ꯆꯤꯡꯅꯕ ꯐꯥꯎꯔꯛꯑꯦ ꯑꯗꯣ ꯑꯩ ꯃꯅꯨꯡꯗ ꯈꯤꯇꯪ ꯊꯤꯒꯠꯈꯤꯒꯦ ꯑꯁ ꯇꯣꯛꯑꯣ ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯃꯤꯒ ꯂꯥꯛꯏꯅꯦ 이ꯕꯦꯝꯃ ꯀꯩꯅꯣ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯦ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯅꯦ
Kana leibiriba aduna mo. Kana leibirino haraga. Noi banara. Natte. Noi nena. Adusu natte. I kana leiba adudia. Akhoi amudana leire ine. Tauro neiro na bani neiro. Nama haidoke khangni banang. Ai jugi jadana tumin mon dai ne khangbra. Haidoke noi mada. Kanam haidokanu ko. Ai di haidok ni. Namai da kinsilane da nang Phagi dawne haidoi. Ai kana da haidok torige. nang hek haidok da kadau yong. Ada ai hing skla pada pura ura. Pro. Asengba Aseng be pro. ai hing pura kyong. Phone ga di ko phazam ni e. Ozana phar kamai tawba. Chale pharoi. Ai chalage. Si hai gina lakpani. Ai thentoke he. Lao. Ngay khô, cái là nang cha tôi sẽ. As, lạc tới lâu, lang ngano nang không bớt đi. Ai tàu kia không có. As, bài tiền nè. Charabo. Kana nang call tôi được As, lang nữa em ta. Kana no hai bên này. Cái nó chỉ bục ra chứ bài giả. Xóm thêm cái gì bỏ. Ado kam kan una zai no. Ai dia ya ne, nang hai pa dum tholake ne. Ai hai ro. Adu di hayeng jalan dai da una zigo. Hoi, thame. Kana gano saido. Hairo. Iche. Saro makhado. Sao kana gano makhado. Sa di ka nam ta kai nu che. Saro makhado ai kem ta haude ba. Iche mina phagi tawbani. Sumayam sana bani che ke nu Amta saro se kana ai gano sum ba. phagi tawbani ba as. Bidarani sadabro ne mabo. Sadi sabane do sadagum ne. Kaino sadagumne di. Phone lairi do irang tong na banati adugumba ka tukarando. Akhoi bukta jahi sudribane. Angang noina noibani magne aina hairise. Matung manaw hek tawraba aina kaidawgi ngunang. Piro phone do piro. Sinang na ngata da singbadi. Se min sai tong no hai bane bse nang na sa. Adu nan ham drik sum tawri. Se ang da khondi za le bse. Yare nan hai ga hai tor khaga as ai di sanagum sanatugum tawi. Nang ma han drik sum tawri. Sakta ji ma han hai. Oi se pakhat man na hai ba. Pakhat ni nang di sigumbadi. Ai khangning ba wam ning. Kaino nang khangning I dubo. Yam luzani. Alubo oire. Nang khangning I da kaino. Ada ti te hoi le za hangmuji lao. School ka da bse nungai tra. Nungai. Nang di nungai tro. Ai di school je sunga ka ning do. Che. Kenom ta hangine. Che. Ako alubo ma le ti te hoi da hangmula ko ne. Hayo kai no noi hai ge toi do. Hayo. Angang ni jam nungsidro. Au nungsi. Che khuk chau du bo kyang wali ki. Kaigino yam watli noi chau do yam watli. Kaigino nang chau pa mi do. Angang ni yam nung ra. Au. Ai ko shu le shabi phaning bain ta. Le shabi do thuna phaning adine chak to bora cha salo. Asi angai jam nokning ra. Chak bora cha salu ha je chung jal. Soi dan chuma mani cha se. Asidi na hangin na tra. Natte. Mane. Natte hai mi Changa nang ge ba. yong slo. As mane he. Natte he. Mane he ba. Natte hai mi nang ba. Mina natte hai ra ba. Hangin he ba. Tu natte hai ba. Ado su mane he natte hai ba. ba. Mane Tu mi. natte hai ba. Mane he ba. Natte hai ba. Sungna natte hai ba. Masak se ma Ado su mane he ba. Mane.
ꯑꯩ ꯉꯁꯥꯏꯅ ꯃꯥꯅꯤ ꯍꯥꯏꯗ꯭ꯔꯣ ꯏꯁ ꯌꯥꯝ ꯏꯀꯥꯏꯗ ꯅꯪ ꯁꯤꯗꯤꯕ ꯆꯣꯡꯉꯣ ꯂꯥꯎꯗꯅ ꯐꯝ ꯂꯥꯎ ꯁꯤꯗ ꯌꯥꯔꯦ ꯌꯥꯔꯦ ꯏꯀꯥꯏꯔꯨꯔꯅꯨ ꯐꯝ ꯂꯥꯎ ꯁꯤꯗ ꯑꯩ ꯉꯁꯥꯏꯅ ꯃꯥꯅꯤ ꯍꯥꯏꯗ꯭ꯔꯣ 이까이버그 사다는 라오 야 라오시다 라오 폼 라오시다 ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯣ ꯑꯩ ꯅꯨꯄꯤꯅ ꯏꯄꯥ ꯄꯥꯝꯅꯔꯦ ꯐꯝꯃꯣ ꯏꯃꯥꯎ ꯏꯃꯥꯎ ꯅꯪꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯇꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯅꯤꯌꯦ ꯑꯁ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯍꯦ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯉꯝꯅꯕ ꯍꯥꯏꯔꯣ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯍꯧꯔꯣ ꯀꯩꯗꯧꯔꯒꯦ ꯁꯠ ꯑꯁꯤꯕꯨ ꯃꯣꯏ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯃꯣꯏ ꯇꯩꯁꯦ ꯀꯩꯅꯣ ꯊꯤꯛ ꯇꯧꯖꯔꯁꯦ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤꯅꯦ ꯑꯦꯗꯥ ꯁꯤꯗꯩ ꯈꯔ ꯁꯨꯝ ꯆꯠꯂ ꯂꯩꯔꯦ ꯀꯩꯅꯣ ꯅꯣꯏꯅꯦ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯉꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯕ ꯀꯩꯒꯤꯅꯣꯕ ꯅꯣꯏꯅꯦ ꯌꯥꯝ ꯁꯥꯎꯏꯗꯣ ꯍꯥꯏꯌꯣ ꯉꯁꯤ ꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯌꯥꯝ ꯆꯌꯦꯠꯅꯔꯤꯌꯦ ꯑꯣ ꯅꯣꯏꯅ ꯑꯩꯈꯣꯏꯒ ꯍꯧꯔꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯅꯊꯟꯗ ꯆꯠꯂꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯆꯨꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯥꯏꯅꯦ ꯀꯩꯅꯣ ꯅꯣꯏꯅꯤꯕꯨ ꯃꯥꯅꯤꯕꯨ ꯑꯃꯕꯨ ꯍꯧꯕꯤꯔꯝꯗ꯭ꯔꯕꯣ ꯑꯗꯨꯗꯤ ꯅꯕꯥꯅꯤꯁꯦ ꯀꯅꯥꯎꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯁꯤꯅ ꯅꯨꯄꯥꯎꯅ ꯂꯥꯛꯏꯕ ꯅꯨꯄꯥꯗꯨꯅ ꯂꯥꯛꯏꯕ ꯃꯥ ꯎꯅꯕ ꯂꯥꯛꯑꯒ ꯃꯀꯣꯛꯁꯤꯗꯩ ꯁꯨꯕ ꯑꯩꯈꯣꯏ ꯆꯠꯂꯁꯤꯔꯥ ꯀꯩꯗꯧꯁꯤꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯄꯦꯟꯗ꯭ꯔꯤꯕ ꯋꯥꯔꯤ ꯁꯥꯟꯅꯈꯤꯅꯤ ꯑꯁ ꯑꯁꯤ ꯅꯨꯄꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯌꯥꯝ ꯊꯥꯡꯕꯩ ꯃꯑꯣꯡꯅꯦꯕ ꯑꯁꯤ ꯅꯨꯄꯤꯁꯦ ꯅꯞꯁꯤꯔꯥ ꯁꯣꯏ ꯅꯞꯀꯅꯤꯌꯦ ꯑꯩ ꯁꯥꯎꯔꯛꯑꯗꯤ ꯑꯁ ꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯗꯣꯔꯦꯕ ꯂꯥꯛꯑꯣꯅꯦ ꯅꯞꯄꯣ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣ ꯅꯞꯄꯣ ꯂꯥꯛꯑꯣ ꯉꯁꯤ ꯈꯛ ꯅꯨꯄꯥ ꯎꯅꯖꯕꯁꯤꯗ ꯅꯣꯏꯅ ꯀꯔꯟ ꯇꯥꯔꯛꯏ ꯅꯠꯇ꯭ꯔꯣ ꯉꯝꯃꯗꯤ ꯅꯞꯄꯣ ꯂꯥꯛꯑꯣꯅꯦ ꯁꯤ ꯅꯞꯄꯒꯦ ꯅꯞꯁꯜꯂꯣ ꯐꯩ ꯅꯪ ꯉꯁꯤ ꯑꯩ ꯍꯧꯅꯕꯤꯗ ꯇꯧꯁꯟꯒꯦ ꯈꯪꯅꯤ ꯅꯞꯄꯣ ꯃꯁꯤ ꯅꯪ ꯈꯪꯕ ꯅꯪ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯥꯞꯄꯣꯛꯑ ꯐꯔꯅꯤ ꯈꯠꯅꯅꯣ ꯍꯥꯏꯕ